India Bangladesh wahou loidringai New Zealand da India gi Sikh lining chatpa singgi thoramda New Zealand gi yalhomi singna ayat apan pirakhibagi wahou su lakli. Bangladesh ta anti-India oiba leader anida attempt to murder taurami haiduna Bangladesh prajana India gi Hindu lining chatpa miyoy kayada Ot panaiba hengalak amadi hingna mai thaduna hatpana chingba thaudok hengalakpagi paw sandorakpana maram oiraga India gi mafam kayada Bangladesh ku yaning daba protesting akan mamong da chatharakli pausing adu aran bani haina Bangladesh government na singdorakraba leiri bani amadi India gi press media singda aran ba paw makhatana sandoraklabadi akan ba action lauragani haina su phongdolakli bani maragasida ikui kuijungai da New Zealand gi South Auckland da Sikh lining chatpa singi laigi thoram amagi khongchatta New Zealand gi anti-immigrant oiba True Patriot of New Zealand haina khangnaba Destiny Church ki Christian lining chatpa singna lamdam adugi Maori tribe ki haka dance tawduna labi thingzilakpa amadi This is New Zealand not India thaba placard sing paiduna anti-immigrant oiba thawong sing ulakibani thawdok aduga mari lenena India da Sikh lining chatpa singna yaning daba phongdoraktuna New Zealand government da mafam adu da leriba Sikh singbu ngak senbinaba appeal tawki